ngasi ayuk aihak Nolukpagi lamsatsinggi matangda haizaningi. Nolukpagi lamsatsing masina Christian ama oina semgatkadaba ihan hanba gunni. Kristana masagi matangda haikiba ihan hanbasi Nolukpagi matangdani. Matthew 13 mahakna hai thabak wana suriba amasung potlum puribasing aingonda lau nakhoigi thamoida pothaba phangani aingondagi tamjau maramdi aidi noluki aduga makha tana mahakna hai tappi noluki sathi de kandi atopa phajaba gun mayam amasu aikhoi ure tappa haibasi phajai Nolukpa haibasi phajai sathiba migi manakta ai leiba talli nahakna makhoibu pelhanba ngamloi makhoidi okpa leiroi aisu adugumba mi hana oiramlibani adugumba ipa amagi yumda ai chawrakhi nahakna nungai hanba sukam ngamloidaba miga laiminaba asi awabani jisuna haiki aidi adugumba natte aidi tapi noluki nungshibi ngakpi heiba adubu mahakna aingondagi tammu maramdi aidi noluki haina hana hai napalgi pap asi nattana pap ataidi lai napal haibasidi kanagi sum makhada lainingdaba kanana su takpiba yaudana mathantagi apamba adu tauningba maning tamba thawai amani Nolukpa haibadi napal amasung sauthokpadagi maning tambani nangi mamalbu nolukna laujaba aduni nathantabu hanthana khanjaba nate adubu khanpham thokpa adudagi nasabu henna wangna khandaba asini amaromda hairaga nangna mi khudingmaktagi heli khandaba aduga nahakki karino ama tawba ngamba leiriba adu nang nasanani khandaba adubu ishwardagi lakpa khudolni haina khanba asini aduna nahakna henna tawba ngamlikhai henna nungshiba oiriba makhai henna nolukani adugumba khudol adu adugumba tawba ngamba adu ishwarna pibiriba adu angakpani adubu madugi ona tainaba adu oina aikhoina ui makhoina henna tawba ngamliba makhai makhoi henna chawthoktuna mibu henna hanthana yenglakpadawna tawi Bible na hai ishwargi pangallaba khutki mamangda nolukchau aduga asaba matamda mahakna nangbu thangatpigani masi aikhoina tamgadaba amadi tawgadaba aduni aina haiba ngami adudi aikhoina noluksaba asi tamdragadi ishwarna aikhoibu madu tambigani aduga ishwarna aikhoibu tambibadagidi aikhoi isana noluksaba asina hena lai aina hairiba asi nakhoi kharadi soidana khanglamlagani napalgi arthadi sanadana ishabu wangna uzaba masagi hainingbada phajabada landa tawba ngambada natraga office ki thabakki thak amada maram sadana mayamdagi heli haina wangna laujaba napalgi maru oiba samasya asi masini masi yengminasi masabu wangna thangatchaduna atoppadagi lapna leijaduna amadi atoppabu hanthana khanba masina atoppada nungshi haitana tauba oihli masina isana isabu wangna thangatkali napalgi khwaidagi chawba asoiba asi maduni ahanbada aikhoi ishwar darkar leite haina khali ani subada atopa adu lana tawbiba ngamgani khali aina ngasi hainingi madudi aikhoina atopa mida tawriba mawong asi ishwardadi mangonda oina lawi jisudi migidamak khanba misakni mahakti migi ngaktani leikha taraba singbu mahakti thangatpiba pami tolaba mama mapa leijadraba sing lukhrabi singbu mahakna mateng pangbikhi
ꯑꯗꯨꯒ ꯑꯉꯝ ꯑꯊꯧ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕꯅ ꯃꯤꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯗꯨ ꯂꯥꯏꯅ ꯂꯧꯗꯦ꯫ ꯅꯣꯂꯨꯛꯄ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯃꯔꯝꯗꯤ ꯃꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯐꯝ ꯋꯥꯡꯈꯠꯄꯒꯤ ꯃꯃꯥꯡꯗ ꯂꯥꯛꯏ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯍꯣꯏ, ꯃꯤꯅ ꯃꯁꯥꯅ ꯍꯣꯠꯅꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯗ ꯃꯈꯣꯏ ꯊꯥꯛ ꯈꯔ ꯀꯥꯈꯠꯄ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯊꯥꯛ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯄꯦꯜꯂꯣꯏ꯫ ꯃꯗꯨ ꯍꯔꯥꯎꯅ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯇꯦ, ꯄꯣꯠꯂꯨꯝꯒ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯃꯁꯥꯅ ꯍꯣꯠꯅꯖꯗꯨꯅ ꯐꯝ ꯀꯥꯈꯠꯈꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯥꯎꯔꯕꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯄꯣꯠꯂꯨꯝ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯆꯥꯡ, ꯅꯤꯁꯥ, ꯌꯨ, ꯑꯗꯨꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯌꯦꯡꯕ ꯌꯥꯏ꯫ ꯇꯁꯦꯡꯅ ꯐꯝ ꯍꯥꯏꯕꯗꯨꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯛꯏ꯫ ꯑꯁꯦꯡꯕ ꯊꯥꯡꯒꯠꯄꯤꯕꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯛꯏ꯫ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯐꯝ ꯑꯃꯗ ꯂꯩꯍꯟꯖꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯊꯥꯡꯒꯠꯄꯤꯕ ꯑꯗꯨ ꯉꯥꯏꯕꯅ ꯐꯩ꯫ ꯑꯆꯨꯝꯕ ꯅꯣꯂꯨꯛꯄꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯐꯝ ꯋꯥꯡꯈꯠꯄ ꯄꯨꯔꯛꯏ꯫ ꯅꯥꯄꯜ ꯀꯥꯕꯕꯨ ꯏꯁ꯭ꯋꯔꯅ ꯇꯨꯀꯠꯆꯩ꯫ ꯄꯥꯎꯔꯧ 6ꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯁ꯭ꯋꯔꯅ ꯇꯨꯀꯠꯆꯕ 8ꯈꯛ ꯄꯜꯂꯤ꯫ 6ꯅꯤ ꯃꯍꯥꯛꯅ ꯇꯨꯀꯠꯆꯕ ꯑꯃꯗꯤ ꯑꯃꯥꯡꯕꯅꯤ, ꯃꯗꯨ ꯈꯠꯅ ꯆꯩꯅꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯗ ꯑꯃꯒ ꯑꯃꯒ ꯆꯠꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ, ꯈꯠꯅꯕꯒꯤ ꯊꯋꯥꯏ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯗ ꯃꯗꯨ ꯑꯃꯥꯡꯕ ꯑꯣꯏ꯫ ꯃꯍꯥꯛꯅ ꯇꯨꯀꯠꯆꯕ 6ꯀꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯥꯄꯜ ꯑꯁꯤꯅꯤ꯫ ꯅꯥꯄꯜ ꯀꯥꯕ ꯃꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯤ ꯑꯗꯨꯒ ꯑꯔꯥꯟꯕ ꯃꯇꯥꯡꯗ ꯉꯥꯡꯒꯅꯤ꯫ ꯑꯩꯈꯣꯏ ꯅꯣꯂꯨꯛꯄꯒꯤ ꯃꯇꯥꯡꯗ ꯇꯝꯕ ꯗꯔꯀꯥꯔ ꯂꯩ꯫ ꯅꯥꯄꯜꯅ ꯀꯔꯝꯅ ꯈꯪꯗꯣꯛꯀꯅꯤ, ꯅꯣꯂꯨꯛꯄꯅ ꯀꯔꯝꯅ ꯈꯪꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯝꯕ ꯇꯥꯏ꯫ ꯑꯩꯅ ꯈꯟꯕꯗ ꯄꯥꯁꯇꯔ ꯑꯃꯈꯛ ꯊꯦꯡꯅꯖꯈꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯆꯔꯆ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯝꯈ꯭ꯔꯦ꯫ ꯑꯩꯅ ꯄꯥꯁꯇꯔ ꯑꯗꯨꯗ, "ꯑꯣ, ꯅꯍꯥꯛꯀꯤ ꯃꯐꯝꯁꯤꯗ ꯑꯆꯧꯕ ꯆꯔꯆ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯂꯦ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯅꯣꯂꯨꯛꯏ ꯍꯥꯏꯕ ꯑꯩꯅ ꯈꯪꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ, "ꯑꯣ, ꯑꯩꯒꯤ ꯍꯞꯇꯥ ꯑꯃꯗ ꯁꯔꯚꯤꯁ 8 ꯇꯧꯏ, ꯃꯤ ꯄꯤꯛ ꯊꯜꯂꯤ, ꯒꯥꯔꯤ ꯈꯥꯝꯐꯝ ꯂꯩꯇꯦ" ꯀꯥꯏꯅ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯕꯨ "ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯛꯂꯤ" ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯩ ꯃꯗꯨ ꯄꯥꯝꯖꯩ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯒꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯤꯡꯕ ꯑꯁꯤ꯫ ꯑꯩꯈꯣꯏ ꯄꯣꯡꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯃꯤ ꯃꯁꯤꯡ ꯀꯌꯥꯝꯅ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯊꯤ, ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯗꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯈꯟꯗꯦ꯫ ꯑꯃꯦꯟ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯀꯅꯨ꯫ ꯅꯥꯄꯜꯅ ꯃꯥꯡ ꯇꯥꯛꯄꯒꯤ ꯃꯥꯡ ꯑꯗꯨꯗ ꯆꯠꯂꯤ꯫ ꯅꯍꯥꯛꯅ ꯃꯥꯡ ꯇꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯅꯥꯄꯜ ꯃꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯤ ꯈꯔꯇꯃꯛ ꯊꯥꯡꯒꯠꯄꯤꯕ ꯐꯪꯏ, ꯃꯤ ꯈꯔꯇꯃꯛ ꯏꯁ꯭ꯋꯔꯅ ꯊꯥꯡꯒꯠꯄꯤꯗꯨꯅ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤꯅꯅꯤ ꯄꯣꯜꯅ ꯅꯧꯅ ꯊꯥꯖꯕ ꯃꯤ ꯑꯃꯗ ꯂꯨꯆꯤꯡꯕꯒꯤ ꯐꯝ ꯄꯤꯒꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤ, ꯃꯔꯝꯗꯤ ꯅꯍꯥꯛ ꯃꯗꯨ ꯇꯧꯔꯒꯗꯤ ꯃꯗꯨ ꯁꯦꯟꯅꯕ ꯉꯝꯅꯕꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯃ ꯊꯕꯛ ꯁꯤꯟꯅꯕꯒꯨꯝꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯑꯐꯪꯕ ꯊꯕꯛꯁꯤꯡꯗꯨꯗꯒꯤꯁꯨ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯍꯩꯁꯤꯡꯕ ꯑꯃ ꯍꯦꯛ ꯎꯕꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯀꯔꯕꯥꯔꯗ ꯍꯥꯞꯆꯤꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯝꯆꯠ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯈꯠꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯜ ꯂꯩꯕ ꯃꯤ ꯀꯌꯥ ꯂꯩ, ꯑꯗꯨꯕꯨ ꯃꯗꯨꯗ ꯑꯗꯨꯝ ꯂꯩꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯂꯝꯆꯠꯇꯤ ꯂꯩꯖꯗꯦ꯫ ꯀꯥꯈꯠꯈꯤꯕꯗꯒꯤ ꯇꯥꯔꯛꯄꯅ ꯍꯦꯟꯅ ꯊꯨꯕ, ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯈ꯭ꯔꯤꯁꯇ꯭ꯌꯥꯅꯤꯇꯤꯕꯨ ꯃꯃꯤꯡ ꯊꯤꯍꯜꯂꯝꯕ ꯀꯌꯥ ꯑꯩ ꯎꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯎꯕꯗ ꯑꯩ ꯋꯥꯔꯦ꯫ ꯄꯤꯛꯅ ꯍꯧꯔꯛꯄ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨ꯫ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯀꯥꯅꯕ, ꯅꯪꯒꯤ ꯅꯃꯤꯡ ꯊꯦꯠꯅꯕ, ꯃꯤꯅ ꯅꯉꯣꯟꯗ ꯀꯧꯍꯟꯅꯅꯕ
ꯍꯣꯠꯅꯒꯅꯨ꯫ ꯃꯤ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯃꯆꯠ ꯑꯗꯨ ꯆꯔꯆꯇ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯊꯕꯛ ꯇꯧꯅꯤꯡꯏ꯫ ꯅꯪꯅ ꯇꯁꯦꯡꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯄꯥꯝꯂꯒꯗꯤ ꯃꯗꯨ ꯄ꯭ꯂꯦꯠꯐꯣꯔꯝꯗꯒꯤ ꯑꯣꯏꯔꯣꯏꯗꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯑꯗꯨꯁꯨ ꯑꯣꯏꯗꯕ ꯌꯥꯏ꯫ ꯏꯁ꯭ꯋꯔꯅ ꯀꯅꯥꯅ ꯀꯗꯥꯏꯗ ꯊꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯅꯣꯂꯨꯛꯅ ꯇꯧ꯫ ꯇꯣꯏꯂꯦꯠ ꯁꯦꯡꯉꯨ ꯍꯥꯏꯔꯕꯁꯨ ꯍꯔꯥꯎꯅ ꯑꯗꯨꯝ ꯇꯧ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯦꯕꯥ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯇꯦ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯈꯟꯅꯔꯤꯕ ꯑꯆꯧꯕ ꯃꯃꯜ ꯂꯩꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯅꯥ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯅꯥ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕ ꯏꯟꯗꯨꯅ ꯇꯧꯅꯤꯡꯅ ꯇꯧꯕ ꯃꯇꯝꯗꯅꯤ꯫ ꯑꯦꯃꯦꯟ꯫ ꯅꯣꯂꯨꯛꯄꯒ ꯈꯥꯡꯕ ꯀꯟꯕ ꯑꯁꯤꯒ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯑꯁꯤ, ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯈꯥꯡꯉꯝꯗꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯥꯄꯜ ꯑꯗꯨ ꯎꯠꯊꯣꯛꯂꯛꯄꯅꯤ꯫ ꯑꯁꯨꯛ ꯃꯔꯨ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯀꯔꯤꯒꯤ ꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯈꯨꯗꯛꯇ ꯐꯪꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤꯗꯃꯛ ꯉꯥꯏꯉꯝꯗꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯦꯁꯦꯖꯇꯤ ꯑꯣꯏꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯒꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯅꯍꯥꯛꯅ ꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ, ꯅꯪ ꯅꯁꯥꯅ ꯅꯣꯂꯨꯛꯆꯗꯨꯅ ꯃꯉꯣꯟꯗ ꯉꯥꯏꯔꯒ ꯃꯗꯨ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯃꯉꯣꯟꯗ ꯉꯥꯕ ꯇꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨ ꯅꯉꯣꯟꯗ ꯄꯤꯔꯛꯂꯕ ꯃꯇꯨꯡꯗ ꯍꯦꯟꯅ ꯅꯣꯂꯨꯛꯆꯕ ꯑꯣꯏꯗꯨꯅ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯃꯤꯗꯨ ꯑꯣꯏꯕꯤꯌꯨ꯫ ꯑꯦꯃꯦꯟ꯫ ꯑꯍꯥꯟꯕ ꯇꯤꯃꯣꯊꯤ 3:3 ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯍꯥꯛ ꯅꯧꯅ ꯊꯥꯖꯕ ꯃꯤ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯆꯥꯎꯊꯣꯛꯂꯕꯗꯤ ꯗꯤꯌꯥꯕꯣꯜꯒꯨꯝ ꯋꯥꯌꯦꯟꯕꯗ ꯃꯍꯥꯛ ꯇꯥꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯅꯥꯄꯜ ꯆꯥꯎꯊꯣꯛꯄ ꯂꯩꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯑꯄꯪꯕ ꯊꯕꯛ ꯇꯧꯏ, ꯇꯧꯗ꯭ꯔꯅꯦ? ꯑꯦꯃꯦꯟ꯫ ꯕꯥꯏꯕꯜꯗ ꯃꯥꯏꯊꯤꯈꯤꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤ ꯃꯈꯜ ꯑꯃ ꯍꯦꯛꯇꯒꯤ ꯗꯥꯏꯠꯆꯦ ꯂꯧꯕ ꯑꯗꯨꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯅꯣꯂꯨꯛꯅ ꯂꯝꯖꯤꯡꯕꯤꯅꯕꯒꯤ ꯗꯥꯏꯠꯆꯦ ꯂꯩ꯫ ꯅꯍꯥꯛꯅ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯌꯨ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯅꯣꯂꯨꯛꯆꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯐꯥꯎꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯃꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯕꯒꯦ? ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯗ ꯅꯣꯂꯨꯛꯄ ꯑꯗꯨ ꯎꯠꯂꯨ꯫ ꯅꯍꯥꯛꯅ ꯃꯈꯜ ꯑꯃ ꯍꯦꯛꯇꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕꯗꯤ ꯅꯣꯂꯨꯛꯅ ꯂꯝꯖꯤꯡꯕꯤꯌꯨ꯫ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯑꯣꯏꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯍꯥꯟꯕ ꯁꯃꯨꯑꯦꯜꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯁꯣꯜ ꯑꯗꯨ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯐꯅ ꯍꯧꯔꯛꯈꯤ꯫ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ ꯊꯥꯎ ꯅꯣꯏꯕꯤꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯥꯎꯊꯣꯛꯇꯨꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯈꯤꯗꯦ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕ ꯃꯍꯥꯛꯅ ꯇꯧꯈꯤꯗꯦ꯫ ꯅꯣꯂꯨꯛꯄ ꯃꯤꯗꯤ ꯏꯁ꯭ꯋꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯀꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯗꯕ ꯑꯗꯨ ꯅꯍꯥꯛ ꯇꯧꯔꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯁ꯭ꯋꯔꯅꯤ, ꯅꯪꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯉꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨ ꯂꯥꯟꯅ ꯀꯤꯗꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯀꯤꯕ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯑꯃ ꯍꯦꯛꯇ ꯅꯍꯥꯛꯅ ꯇꯧꯅꯤꯡꯂꯕꯁꯨ ꯇꯧꯔꯣꯏ꯫ ꯁꯣꯜꯅ ꯇꯧꯈꯤꯕ ꯑꯗꯨ ꯃꯗꯨꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯇꯧ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯗꯨ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯏꯁ꯭ꯋꯔꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ ꯈꯟꯈꯤ꯫ ꯁꯣꯜꯅ
ꯅꯥꯄꯜ ꯀꯥꯈꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯑꯍꯥꯟꯕ ꯁꯃꯨꯑꯦꯜ 15:12 ꯁꯣꯜꯅ ꯃꯁꯥꯒꯤ ꯑꯆꯧꯕ ꯃꯨꯔꯇꯤ ꯑꯃ ꯁꯥꯈꯤ ꯍꯥꯏ, ꯑꯗꯨꯒ 15:18 ꯃꯥꯏꯆꯧ ꯁꯃꯨꯑꯦꯜꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯌꯦꯡꯉꯨ, ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯅꯥꯄꯜꯅ ꯀꯨꯞꯁꯤꯟꯈꯤꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯇꯧꯔꯕꯁꯨ ꯏꯁꯥꯅ ꯎꯖꯗꯗꯨꯅ ꯃꯤꯒꯤ ꯑꯁꯣꯏꯕ ꯈꯛꯇꯪ ꯎꯒꯅꯤ꯫ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯕ, ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯥꯏꯕ ꯑꯁꯤ ꯅꯥꯄꯜꯗꯒꯤ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ? ꯃꯁꯤ ꯐꯠꯇ꯭ꯔꯣ? ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯎꯏꯗꯥ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯔ ꯆꯥꯎꯈꯠꯇꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯁꯤ ꯂꯥꯏꯅ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯆꯠꯍꯜꯂꯤ꯫ ꯑꯃꯝꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯑꯩꯅ ꯄꯨꯔꯤ, ꯑꯗꯨꯒ ꯃꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯆꯥ ꯑꯃ ꯑꯅꯤ ꯐꯪꯕꯗꯨꯗꯤ ꯑꯩꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯟꯖꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯖꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯅꯈꯣꯏꯒꯨꯝꯅ ꯍꯛꯆꯥꯡ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯅ ꯅꯈꯣꯏꯒꯨꯝꯅ ꯑꯩ ꯃꯁꯤ ꯅꯤꯡꯁꯤꯡꯖꯕ ꯇꯥꯏ꯫ ꯑꯩ ꯏꯁꯥꯅ ꯑꯩꯉꯣꯟꯗ, ꯖꯣꯏꯁ, ꯃꯁꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯇꯥꯏ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯃꯁꯤꯗ ꯅꯪꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ, ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤ ꯈꯟꯕ ꯀꯅꯥꯅꯁꯨ ꯈꯟꯕꯤꯗꯦ꯫ ꯃꯤꯅ ꯍꯥꯏꯔꯛꯇ꯭ꯔꯤꯈꯩꯗꯤ ꯅꯍꯥꯛꯀꯤ ꯃꯣꯠ ꯐꯣꯡꯗꯣꯛꯀꯅꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯗꯨ ꯇꯪꯈꯥꯏꯃꯨꯛꯇꯤ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯕꯨ ꯅꯍꯥꯛꯅ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯌꯦꯡꯅꯤꯡꯂꯤꯕ ꯑꯁꯤ꯫ ꯑꯦꯃꯦꯟ꯫ ꯑꯩꯅ ꯈꯟꯕꯗ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯂꯥꯏꯅꯤꯡꯏ, ꯑꯗꯨꯅ ꯁꯃꯨꯑꯦꯜꯅ ꯁꯣꯜꯗ ꯍꯥꯏꯈꯤ, ꯅꯪꯅ ꯅꯁꯥꯒꯤ ꯃꯤꯠꯌꯦꯡꯗ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯅꯣꯂꯨꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯇꯣꯟꯖꯔꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯊꯥꯡꯒꯠꯄꯤꯗꯨꯅ ꯅꯍꯥꯛꯄꯨ ꯐꯝ ꯀꯥꯈꯠꯍꯟꯕꯤꯈꯤ꯫ ꯃꯍꯥꯛꯄꯨ ꯐꯝ ꯀꯥꯈꯠꯍꯟꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯀꯨꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯃꯨꯔꯇꯤ ꯑꯃ ꯁꯥꯈꯤ꯫ ꯊꯥꯏꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯈꯤ, ꯑꯁꯨꯝꯅ ꯍꯥꯏ: ꯏꯁ꯭ꯋꯔꯗ ꯃꯇꯤꯛ ꯃꯉꯥꯜ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯅꯨꯄꯥ-ꯅꯨꯄꯤ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯇꯧꯒꯗꯕ ꯑꯁꯤ ꯎꯕ ꯂꯣꯏꯗ꯭ꯔꯤ꯫ ꯅꯣꯂꯨꯛꯄ ꯃꯤꯗꯨꯗ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯒꯗꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯕ ꯌꯧꯗ꯭ꯔꯤ꯫ ꯅꯣꯂꯨꯛꯄ ꯋꯥꯈꯜꯂꯣꯟ ꯌꯥꯎꯗꯅ ꯅꯣꯂꯨꯛꯄ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯈꯣই ꯏꯁꯥꯒꯤ ꯈꯟꯕ ꯃꯇꯝꯗ ꯅꯣꯂꯨꯛꯄꯒꯤ ꯃꯇꯥꯡꯗ ꯇꯧꯒꯗꯕ ꯃꯌꯥꯝ ꯂꯩ, ꯃꯁꯤꯒꯨꯝꯕ ꯑꯁꯤ ꯑꯩꯈꯣই ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯗꯥꯅꯤꯌꯦꯜꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯅꯦꯕꯨꯀꯗꯅꯦꯖꯔ ꯑꯁꯤꯁꯨ ꯐꯖꯅ ꯍꯧꯔꯛꯂꯒ ꯊꯥ 12ꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯚꯝ ꯁꯣꯛꯄꯗ ꯍꯟꯊꯔꯛꯈꯤ꯫ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯊꯥꯛ ꯋꯥꯡꯈꯠꯍꯜꯂꯛꯄꯗ, ꯐꯝ ꯀꯥꯈꯠꯍꯜꯂꯛꯄꯗ, ꯇꯣꯂꯣꯞ ꯍꯦꯟꯒꯠꯍꯜꯂꯛꯄꯗ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯇꯨꯅ, ꯑꯩꯅ ꯃꯁꯤꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯖꯗꯦ, ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯌꯨ꯫ ꯗꯥꯅꯤꯌꯦꯜ 3 ꯑꯍꯥꯟꯕꯒꯤ ꯄꯔꯦꯡ 5 ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯅꯤꯡꯊꯧ ꯅꯦꯕꯨꯀꯗꯅꯦꯖꯔꯅ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ, ꯖꯥꯇꯤꯁꯤꯡ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ ꯉꯥꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯈꯣꯏꯗ ꯏꯪꯊꯕ ꯍꯦꯟꯒꯠꯁꯅꯨ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯈꯤ, ꯋꯥꯡꯊꯣꯏꯔꯕ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯈꯤꯕ ꯈꯨꯗꯝꯁꯤꯡ ꯑꯃꯁꯨꯡ ꯑꯉꯛꯄꯁꯤꯡ ꯈꯪꯍꯟꯕ ꯐꯩ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯝꯁꯤꯡ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯉꯛꯄꯁꯤꯡ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯤ
loiba naidaba ningthau leibakni. Mahakna mirol khudingda pali. Matang asida matik mangal asi kanada phangi. Ishwarda Nebuchadnezzar, aina aigi yumda pothaduna aigi konungda nungai yaifana leirami. Ai masi pamjai. Mahakna achumba wakhalon leiringai amadi Ishwarda matik mangal piring khaidi mahak ingthana pothana leirami. Mahak chawkhatlami. Nahakna leiriba adu nahakna phajana sijinnaragadi Ishwarna nangwanda henna pibada nungaijai. Ishwarna aikhoibu bor pibiba matamda aikhoidagi khara hanthaba mising adu aikhoina thawa sadaba matamda matang aduda wakhallonge asoiba ama lakle. Aikhoidagi khara hantharaba mising aduda mateng pangu haina Ishwargi thawaina aikhoida haibi natragadi aikhoigi Christian punsida asoiba ama leire natraga kanagumba amana haikhiba adugum aphaba wa pau aduda ahoba ama leire. Napal haibasi Lucifergi asoibani. Ai ngarang numidang aikhoi Solomongi punsida ukre aigidamak aduna Nebuchadnezzarna phajana haurakre adubu pada kunmapanda mahakna awaba tabada pada kunmapan khak changki tha 12 gi aroibada mahakna Babylongi ningthau leibakki konungda koirami. Ningthauna haiki masi aigi pangal amasung thaunana ningthaugi leifamgidamak amasung aigi itik inganbu ikai khumnanabagidamak aina sakhiba achauba Babylon natra. Ningthauna wa adu nganglingay maktada swargadagi khonjel ama laktuna haiki he ningthau Nebuchadnezzar masi nangwanda hairibani ningthau leibak asi nangwandagi sathokre. Hello aikhoina phajana sijinnari khaide Ishwarna aikhoibu bori hena pibigani. Amen. Aduga aikhoina nauna amuk khomgatpa ngami. Mahak sagumna chahi 8 hinglaga loiki. Mahak masam sangki khujin sangki napi chaduna sagumna hingki adudagi pada 13 aduga numit singi adugi aroibada Nebuchadnezzar aina imit swargada yenkhatpada ai wakhal tarakle. Ishwardi tawgeta ngami. Masigi matangda aikhoi hena tamba darkar lei. Nolukpa haibasi yamna phajaba aikhoina tanagadaba adugumba gun amani. Nolukpagi khudam mayam amalei amadi Ishwarda thajaba asini. Ishwarda thajaduna aikhoi isana isagidamak sum yengsinnaba hotnadrabgadi madu nolukpagi khudamni. Aduga nolukpa midi makhoina tawba ngamba khudingmakkidamak Ishwar thagatli. Aduga makhoigi asonba jagada Ishwarbu thajai. Nahakna nang kanano haiba asi karino amana praman adum pinanabagidamak Kristada nahak kanano haibasi khanghaningi. Nahakna oiriba adu adum oiduna nolukjaduna nangi punsi adu Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite. Mahakna ekhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org. Nasi Joyce Meyer ge ministry da noi yawbibe yagani. Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite.